Shantigi Khongchat ne Xi Jinping Ukraine war Marakta China ga Leinariba Marising Putin na thagatkhre International gi waina naitom taraba Russian President aduga summit amagi damak China gi lusing baduna Moscow tamna lakhibaga Xi Jinping amasung Vladimir Putin na ningthawkaba numita makhoige alliance ki achetpa dubu nungaiba phongdokhre China gi President Xi Jinping na mahaki Khongchat adubo marup mapang oibage tengbang na bagi amasung Shantigi Khongchat amani haina singthakhe Marising gi damak anauba midyang ama punna chatminanaba President Putin ga thabak tawminanaba ayhang na midyang thamli haina Chinese State News Agency Jinhua na supongkiba pause Russian Gazette sahi tawba wareng amada President Xi Jinping na ikhe Ukraine gi lana sida China na masamak nakal amata da yawdaba party ama oinaba honori amasung makoi gi foreign ministry aduna haukiba chayolda kip amasung Moscow gi marakta Shantigi wari sing saba yananaba apaba thokdang ama Beijing na lawgani haikhe China ga Russia ga lainaba mari khwaidagi wangba tangkakta leide haidaduna conflict adu loisinanaba phagatpa thokdang ama lawnanabagi aningba utpa oiba maramna Ukraine gi matangda Beijing gi khongthangsing adubu Putin na taramna okay February 2022 da Moscow gi landaba dugi matung kiptagi lawkhiba territory da mahaki ahanba khongchat waina Ukraine gi Mariupol city da nongmaijing numita satkiba thawna phaba khongthang ama thangkhiba naitom taba tinda President Xi Jinping gi khongchat aduna inot pi de Ukraine gi angang singbu aina yadana mayum hongdogali haibage maral siduna war crime gi matang da Putin gi damak International Criminal Court ICC na fanaba waren ama thokibagi numit kharani gi tungda China gi President gi khongchat ase lakhibane Beijing amasung Moscow na nongsup laibak singi mayokta diplomatic ki achoba khongthang ama waina kanaba no limits partnership ki makha da hauki bachai kharasida hena naksin nakhre michang mikhai naidana Ukraine gi conflict asida khut thingjinaba haibage mahutta lana sibu makha sangthanaba Russia gi mayokta safu pinabage US na lusingba campaign ama sathaba ui haina China na thina haikhe ningthawkaba numita Russia gi media na phongkiba mahaki wareng aduda President Xi Jinping na ikhe kanagumba sumna gi laibak amana matom khangna international order da sumnam tawba yaroi China na wathok adugi aphaphata da yumpham oiraga aphapa pandam ama amasung michang mikhai naidaba phireb ama chogatuna lakle amasung Shantigi wari sing sabada kanna saugali haina mahakna makha takhe adubu Beijing gi phireb adu nongsup laibak sing na yaningdaba phongdokle Moscow gi lana dugi damak China na diplomatic cover pi haina laibak sing aduna haide haujiki tangka kasida ceasefire amagi wafam aikoina saugaloi haina US ki National Security Council gi wangang loi John Kirby na irai numit haikhe Moscow da unaba ma da China na appeal tawgadaba ceasefire amagi damak aikoina lepnaba saugaloi maramdi maduna Russia da kana hangani haina mahakna haikhe Washington na Beijing bu Moscow da khulai singge export tawnaba khalli haina maral sikhi adubu wafam adubu China na sathina yakhide China amasung Russia gi president ani adu makhoi ani khaktagi oina informal oina ahan bada unagadori amasung chaklen ama chami nagane madugi matung ngasi laibak pokpa numitta negotiation sing chathagani haina Putin gi makok thongba foreign policy advisor Yuri Usakov na Russian news agency sing da haikhe lusingba ani aduna anoba ira ama changduna laibak ani ge comprehensive partnership amasung strategic relation kangkhadananabagi matangda yana role amasung sahi tawnagani haina Kremlin na phongdokhre maduda sunatana 2030 faubada Russian Chinese Economic Corporation gi matangda joint declaration ama suthokani haikhe